ꯅꯣꯡꯉꯥꯟꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯇꯧꯔꯤꯁꯦ ꯏꯅꯦꯝ ꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯍꯧꯒꯠꯂꯝꯒꯗ꯭ꯔꯥ ꯍꯧꯒꯠꯂꯝꯃꯣꯏꯗ꯭ꯔꯥ ꯍꯧꯒꯠꯇ꯭ꯔꯤꯅꯦꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯌꯦꯕ ꯍꯅꯨꯕꯤ ꯑꯩꯅ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯁꯟꯊꯤ ꯁꯌꯨꯡꯒ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯌꯦꯕ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯏꯪꯈꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯃꯨꯒꯦ ꯍꯥꯏꯅ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗꯅꯦ ꯀꯥꯟꯅꯗꯦꯗ ꯏꯪꯈꯣꯜꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯃꯨꯈꯤꯒꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯃꯔꯥꯏꯅ ꯍꯧꯒꯠꯂꯒ ꯁꯨꯖꯔꯝꯖꯅꯤ ꯃꯥꯟꯅꯔꯨꯅ ꯀꯥꯟꯅꯗꯦ ꯏꯪꯈꯣꯜꯒꯤꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨꯅꯦ ꯏꯆꯥꯁꯤꯡꯁꯤꯅ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯕꯤꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯏꯊꯟꯇꯅ ꯆꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯈꯣꯡꯁꯦ ꯂꯣꯏꯅ ꯀꯪꯉꯦꯅꯦ ꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯏꯕꯦꯝꯍꯟ ꯅꯆꯤꯟ ꯅꯈꯥ ꯇꯦꯡꯕꯗꯨꯕꯨ ꯃꯅꯤꯡꯗ ꯆꯠꯇꯅ ꯇꯦꯡꯒꯩꯗ ꯂꯩꯇꯤꯉꯩ ꯅꯆꯤꯟꯗꯣ ꯀꯣꯡꯒꯣꯟ ꯕꯤꯔꯕꯤꯔ ꯀꯥꯕ ꯃꯈꯩ ꯁꯨꯃꯥꯡ ꯃꯌꯥꯏꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯏꯃꯥ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯆꯤꯟ ꯇꯤꯡꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ ꯁꯤꯕꯨ ꯍꯨꯔꯥꯟꯕ ꯊꯕꯛꯂꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯦꯛꯇꯅꯤ ꯎꯕꯒ ꯉꯥꯡꯅꯤꯡꯕꯅ ꯏꯃꯥ ꯍꯪꯒꯥꯝꯂꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯍꯪꯒꯥꯝ ꯍꯦꯛꯇ ꯊꯣꯡꯉꯒꯦ ꯏꯃꯥ ꯍꯥꯎꯅꯤ 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 ꯅꯃꯥ ꯑꯩ ꯂꯩꯔꯤꯉꯩꯒꯤꯗꯤꯅꯦ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯣ ꯅꯃꯥ ꯑꯩꯅꯅꯦ ꯃꯤꯠ ꯎꯁꯟꯈ꯭ꯔꯗꯤꯅꯦ ꯈꯪꯗꯔꯦ ꯁꯦ ꯊꯨꯃꯣꯛꯁꯦ ꯄꯨꯁꯟꯈ꯭ꯔꯣ ꯍꯤꯟꯖꯥꯡꯗꯣ ꯍꯪꯒꯥꯝꯁꯦ ꯑꯣꯏꯅ ꯊꯣꯡꯉꯣꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥ ꯆꯥꯛꯈꯨꯝꯇꯪ ꯂꯣꯜꯂꯧꯋꯦꯅ ꯍꯥꯏꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯗꯨꯅꯦꯕ ꯏꯆꯦ ꯑꯗꯨꯅꯦꯕ ꯏꯆꯦ ꯑꯣꯟꯂꯥꯏꯟꯗꯅꯦ ꯅꯪ ꯐꯖꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯁ ꯐꯤꯔꯣꯜꯗꯤ ꯀꯩꯅꯤ ꯍꯥꯏꯅꯤ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯃꯃꯜꯁꯨꯅꯦ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕ ꯉꯝꯕ ꯃꯃꯜꯗꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯩꯌꯦꯕ ꯃꯣꯕꯥꯏꯜꯗ ꯄꯣꯠ ꯆꯩ ꯂꯧꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯈꯪꯗꯦꯕ ꯑꯗꯣ ꯅꯪꯅ ꯆꯦꯟꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤꯁꯨꯅꯦ ꯃꯃꯜꯗꯣ ꯈꯔ ꯑꯍꯣꯡꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯕ ꯐꯖꯕ ꯐꯤꯔꯣꯜ ꯈꯔ ꯆꯦꯜꯂꯨ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯣꯏꯒꯤꯗꯨꯕꯨ ꯆꯥ ꯐꯨꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯐꯨꯠꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇꯤꯗꯨꯕꯨ ꯆꯥ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦꯍꯦ ꯑꯁ ꯇꯥꯔꯨꯅꯨꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯅꯦ ꯆꯥꯕꯨ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯄꯨꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯐꯤꯔꯣꯜꯗꯣ ꯏꯆꯦ ꯈꯨꯐꯖ ꯑꯃ ꯑꯩꯒꯤꯗꯤ ꯍꯣꯔꯦꯟꯅꯦ ꯁꯟꯙꯥꯋꯥꯏꯔꯝꯗ ꯂꯥꯛꯀꯅꯤꯕ ꯅꯪꯉꯣꯟꯗꯅꯦ ꯂꯥꯛꯑꯒꯅꯦ ꯌꯦꯡꯍꯟꯒꯦꯉꯣ ꯀꯃꯥꯏ ꯐꯖꯩ ꯌꯦꯡꯉꯨꯗꯣ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒ ꯁꯨꯃꯥꯡ ꯃꯌꯥꯏꯁꯦ ꯐꯝꯃ ꯀꯣꯏ ꯂꯥꯎꯍꯦ ꯂꯥꯎꯔꯗꯅ ꯐꯖꯅ ꯏꯪ ꯇꯞꯅ ꯉꯥꯡꯕ ꯀꯩꯀꯥꯏꯒꯤ ꯂꯩꯀꯥꯏꯁꯤꯅ ꯇꯥꯈ꯭ꯔꯒ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯇꯩꯃꯒ ꯅꯪꯒꯤ ꯃꯧꯁꯤꯒ ꯀꯌꯥ ꯀꯨꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥ ꯆꯥꯛꯈꯨꯝꯗꯪ ꯊꯛꯀꯦꯅ ꯂꯥꯎꯔꯤꯕꯁꯦ ꯏꯪꯈꯣꯜꯗꯒꯤ ꯋꯥꯅ ꯀꯥꯈꯠꯂꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯆꯥꯗꯣ ꯆꯥꯛꯈꯨꯝꯗꯪ ꯊꯛꯂꯒꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯑꯗꯨꯒꯤꯗꯃꯛꯇ ꯒꯦꯁ ꯑꯃ ꯂꯧꯁꯤ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯍꯦꯛ ꯌꯥꯗꯦ ꯒꯦꯁꯇꯣ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯆꯥ ꯍꯥꯏꯕꯒꯅꯦ ꯄꯨꯊꯣꯛꯅ ꯄꯤꯒꯗꯕ ꯃꯤꯁꯨ ꯃꯩꯗꯨꯒ ꯍꯧꯒꯠꯇꯅ ꯆꯥꯗꯣ ꯂꯣꯟꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯏꯃꯥꯁꯨ ꯈꯔ ꯈꯪꯉꯨ ꯀꯩꯅꯣ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯅꯃꯧꯅꯤ ꯏꯟꯊꯤꯟꯖꯤꯟ ꯅꯪꯅꯅꯦ ꯑꯣꯖꯥ ꯁꯥꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯈꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯅꯦ ꯃꯩꯗ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅꯅꯦ ꯎꯁꯣꯞ ꯑꯃꯒꯤ ꯕꯟꯗ꯭ꯔꯥ ꯊꯣꯡꯉꯒ ꯊꯣꯔꯛꯑꯅꯤ ꯈꯪꯉꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯑꯣ ꯐꯔꯦ ꯑꯩꯅꯦ ꯑꯝꯇꯪ ꯆꯪꯉꯒ ꯆꯥꯛꯈꯨꯝꯗ ꯌꯦꯡꯉꯨꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯉꯥꯡꯕꯁꯤꯃ ꯂꯣꯏꯁꯜꯂꯣꯁꯦ ꯃꯔꯥꯏꯅꯅꯦ ꯄꯨꯊꯣꯛ ꯊꯣꯛꯆꯔꯅꯤ ꯑꯩꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯅꯣꯏꯗ ꯆꯥ ꯆꯥꯛꯈꯨꯝꯗꯪ ꯊꯛꯀꯦꯅ ꯍꯥꯏꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯩ ꯐꯥꯎꯕ ꯇꯥꯕ ꯉꯝꯗꯗꯨꯅ ꯆꯪꯉꯛꯑꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯊꯝꯃꯨꯅꯦ ꯏꯃꯥꯒꯤꯅꯦ ꯆꯥꯗꯣ ꯍꯥꯟꯅ ꯄꯤꯅꯕꯒꯤ ꯇꯧꯔꯨ ꯆꯠꯂꯣ ꯉꯁꯥꯏꯗꯒꯤꯅꯤ ꯆꯥ ꯊꯛꯀꯦꯅ ꯉꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯕꯁꯨ ꯅꯣꯏꯁꯨ ꯈꯔ ꯇꯥꯎ ꯀꯩꯅꯣ ꯅꯣꯏ ꯊꯕꯛꯇꯣ ꯀꯣꯟꯅꯁꯨ ꯉꯥꯡꯅꯕ ꯆꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯃꯥꯗꯣ ꯁꯥꯎꯕꯅ ꯂꯣꯏꯍꯧꯔꯕꯅꯤ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯅꯦ ꯅꯪꯗꯕꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯕ ꯉꯝꯗꯗꯨꯅ ꯑꯩꯁꯨꯅꯦ ꯆꯪꯉꯛꯂꯤꯕꯅꯤ ꯃꯤ ꯑꯗꯣ ꯆꯥ ꯈꯔ ꯄꯥꯝꯖꯩ ꯈꯪꯂꯕꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯗꯣ ꯍꯥꯟꯅ ꯄꯤꯊꯛꯅꯕ ꯍꯣꯠꯅꯧꯋꯣ ꯑꯩ ꯌꯥꯔꯦ ꯇꯣꯝꯕ ꯅꯇꯩ ꯅꯅꯥꯎ ꯑꯃꯨꯛꯅꯦ ꯂꯥꯎꯅꯔꯅꯤ ꯐꯔꯦꯁꯦ ꯑꯩꯅꯦ ꯆꯥꯗꯣ ꯄꯤꯔꯨꯈꯤꯒꯦ ꯏꯃꯥꯕꯨ ꯆꯥ ꯆꯥꯛꯈꯣꯝ ꯑꯃ ꯊꯛꯄꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯈꯤꯗ꯭ꯔꯕꯅꯤ ꯍꯩꯇꯣꯡꯕꯤ ꯆꯥꯗꯣ ꯄ꯭ꯔꯞ ꯂꯣꯜꯂꯧꯁꯦ ꯆꯥꯁꯦ ꯍꯦꯛ ꯊꯛꯄꯒꯅꯦ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅ ꯐꯈ꯭ꯔꯦꯅꯦ ꯏꯍꯦ ꯃꯁꯤꯃꯨꯛ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ ꯈꯣꯏꯗꯧꯃꯨꯛ ꯂꯪꯈꯠꯇꯣꯔꯦ ꯍꯥꯏ ꯀꯔꯤ ꯂꯩꯔꯦ ꯊꯥꯅꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦꯍꯦ
ine ine bu posai ga mate hek traba koino hayeng di kai thelumini posai do kare he uwain haige lakpani he oi hoi posai gani amatta nangonda piro ai nangna mi atopadana mamal hen hena piba aduga ingonda wat wana piba ai loina khangi thanin adumna ne lenden nungai tradine ine thabak amatta he nanga sumina roi aina asumda wa dana ha ising do turiyandagi holaga ithandana hairibani adudagi posai do phana begini haidana se isagi sanjigi santi se thumok ni hairiba mi khwai du maina ne hidak ndak chai bas natti aphaba posai ngatani agi posai singche aduga nangna kai thelda mamal tang yolaga ingondo hong na piba ai ne matung naw nangoda posai ga amatta piroi patke su pachagi jano ine da kanana kari haijalibano khangdeni ine as ine mi na ngangbane tarunuda pare mathangdagi ine na haiba mamal da piragi ado posai do khara hi o ko ine hayeng di kai thelumini aine honen sandhawaram da posai do loba laki sa su haithagre tawrisi nungai raba thabak suba matamni ne tawrisi isa imau singshina ne sak chathok tum na leirisi oraba thabak ahen ba matta suni haiba khangde ba tawrisi hek hayuraga ne thabak jinba ya sani kanadi inkol langai haktang kumukhige inaw ngasi dinia hei dum metlaga sasi onthona hawrani he kuire hei ga met sadaba hoi che aisu adu khangdana ne hei sa se na nangondane hei se puthore isne aisu kuire sadaba no bai ni gidubu kari sari no hei sari bro aisu ne khara saba ya hogi hei chaning bana loire ado no bai ni na aduga adumna phamna leide sarukpadi imana ingkhola kumthaduna ising sai baro khara honba yawbi baridi phaidana aina haidine pochai do khara honba khotpa thaba ingang subado yawbi rabadi hayeng na mai do pak na pochai do hekpa ngamgani do na khuto sang na tingthok tani hekpa yani do ais tomba matang chadna wani hauranu se hei do metlaga sasi kanade adu tombia nangi pochai do horen sandharam da lakani haibadu yengning mana loire bo edi imana ne halaktingai da nangi posai do thungladi phani da natradi ngang bane ondonga taning khidre hai ibem ton thorok law nakhoi aniga wari ama sanada ba yade thorok ni he kadai da leike tum hogatribo no bani bu kari leide ke ima inkhol lagi aduk saudunu ka khalakli dubu kari tawrabagi hai nang nara tombina ra aina sonda karon maru lawge haina nahan makai hekdana thamba karon do hekto mi se kanana no ima na tawri base kari no edi khangdadana amuktang so hangamu aingonda adudi nate hektok na lemi aina sada ba makai maru lawge na thamaga kanana hektok lami bano ima sire ne aidi imai pima jinje thi dadi yaroi tawrise antadi ima tombini hekpo rangwani ima aidi hekte ado tombida mungang biuranu ngasai to sumati manaw lawna bata ngairi bani adumukne tomba na taradi tombido khana khrani aine kona phajna themage ma khangdaduna tawbani ima angasi gidi ngakpiro ngangbiuranu ima ai honen tombida phajna themage ima as ima saw phanabagi ne ima gi sa sakum ahaw bama chalo laga puthorake se sawbado khara phanabagi koima imai pima shiramgani thabak suningdana ahawba saningbra haibabu hanubi sinane sawbadu ubadane isaga tu khyau hek chongi he arum hobadu main tawini kainu ne matung manaw ne hek saroi saning baleris ne hangaga ne hana heke khonthi dum saramgani he si bushiramgani ne as ima se lakte ngai dane online ni pas la adi phani ne tawrisi hainari ngai da lakpula amane hanubi se as ngang bataning de da hai tombia kari gino nang nanga sai de gi thongan sida nanga samdo koi lei tuni yengi bedo ima posei ama lawgadaba adugi ngairambani da ima aina posei ama order do ba adu lakane ngairambani ise nangi posei do sika leirese senpham do piraklo as simung ang batari ne tawrise haurabra noigia offline gi posei lobi do mamal di kaya no ha offline haibane te ini online haibane mamal di lupa listing amani kari haiba lupa listing ama haiba tombia nangse onthok na supamu bai thak khangdi da ko nawa aduna sarkar sakri tawba sunate dukan khara tek phamaga madugai duga nangna paisa do tungsan ge di leitengei nangna hapta gi kangdi posei lawriba aina ne ngang di na nang sitabri tawnu he nang kari gino nangna adumna paisa do loshaliba de bu ai khoi adumna tawraktin he
ꯑꯁ ꯏꯅꯦꯁꯦ ꯉꯥꯡꯕ ꯍꯧꯔꯝꯃꯅꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯇꯣꯔꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯞꯇꯥ ꯈꯥꯡꯗꯦ ꯄꯣꯠ ꯆꯩ ꯂꯧꯕꯒꯤ ꯑꯗꯨꯝꯅ ꯄꯩꯁꯥꯗꯣ ꯂꯣꯏꯁꯤꯜꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯃꯥꯏꯅ ꯄꯨꯅꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯂꯤꯛꯁꯟꯕ ꯇꯝꯒꯗꯕꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯗꯨꯝꯅꯅꯦ ꯂꯈꯤ ꯆꯦꯜꯂꯨꯅꯦ ꯅꯪꯕꯨ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯏ ꯍꯦꯛꯇ ꯈꯔ ꯈꯪꯉꯨꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦꯍꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯃꯥꯁꯤꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯁꯤꯒ ꯃꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯍꯣꯔꯦꯟꯅꯦ ꯃꯣꯏ ꯇꯥꯃꯣꯗ ꯇꯝꯁꯜꯂꯒ ꯏꯃꯥꯁꯦ ꯉꯥꯡꯍꯟꯒꯦ ꯃꯁꯤ ꯈꯪꯒꯅꯤ ꯉꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤꯗ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯆꯥꯅ ꯃꯧꯅꯤ ꯉꯥꯡꯅꯤꯡꯕ ꯂꯩꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯊꯦꯝ ꯈꯣꯠꯇꯅ ꯉꯥꯡꯒꯦꯗꯤ ꯂꯩꯇꯉꯩ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯃꯈꯩ ꯀꯔꯤꯅꯣ ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯃꯤꯁꯨ ꯏꯖꯠꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯃꯤꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯖꯕꯗꯨꯕꯨ ꯏꯃꯥꯅ ꯀꯔꯤꯅꯣ ꯀꯣꯌꯦꯡ ꯌꯦꯡꯁꯤꯜꯂꯤꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯎꯁꯟꯕꯗꯒꯤꯅꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯏꯔꯥꯡ ꯍꯧꯔꯤꯕ ꯀꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤ ꯏꯃꯥ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯏꯃꯥ ꯍꯥꯏ ꯇꯣꯝꯕ ꯅꯪꯁꯨ ꯇꯣꯝꯕꯅꯤꯀꯣ ꯏꯃꯥꯅ ꯄꯣꯠ ꯆꯩ ꯃꯈꯣꯡ ꯌꯥꯠꯁꯤ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯊꯔꯧ ꯍꯥꯏ ꯃꯇꯝꯗꯗꯤ ꯊꯕꯛ ꯁꯪꯗꯦ ꯏꯃꯥ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯉꯥꯏꯍꯥꯛꯇꯪꯕꯨ ꯍꯦꯛ ꯀꯨꯝꯊꯔꯛꯇꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯈꯔ ꯉꯥꯡꯉꯨꯔꯦ ꯆꯩꯔꯨꯔꯦꯅ ꯅꯪꯅ ꯃꯁꯤꯈꯩꯁꯤꯒ ꯋꯥꯀꯠꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕꯅꯤꯅꯦ ꯋꯥꯀꯠꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯤ ꯅꯪ ꯏꯪꯈꯣꯜ ꯇꯥꯅ ꯑꯩꯁꯦ ꯊꯤꯕ ꯂꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯂꯤꯗ ꯅꯨꯄꯤꯒꯤꯅꯦ ꯃꯌꯥꯁꯦ ꯃꯃꯥꯒꯤ ꯃꯊꯛꯇꯒ ꯋꯥꯀꯠꯄꯒ ꯉꯝꯃꯤꯕꯅꯤꯅꯦ ꯉꯥꯡꯉꯣꯏ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯣꯏꯀꯣ ꯅꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯏꯃꯥ ꯍꯥꯏꯁꯦ ꯍꯨ ꯄꯥꯞ ꯑꯣꯏꯔꯦ ꯏꯃꯥꯁꯦ ꯂꯩꯇ꯭ꯔꯒꯅꯤꯅꯦ ꯅꯣꯏꯅ ꯈꯪꯒꯗꯧꯔꯤꯕꯁꯦ ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯔꯒꯅꯤ ꯅꯣꯏꯅꯅꯦ ꯈꯪꯒꯗꯧꯔꯤꯕꯁꯦ ꯏꯃꯥꯒꯤ ꯍꯦꯛ ꯇꯧꯔꯒ ꯃꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯩꯅꯦ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯐꯕ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ ꯏꯇꯨꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯏꯃꯥꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯅꯅꯦꯝ ꯅꯃꯧ ꯍꯥꯠꯅꯒꯦꯔꯥ ꯐꯨꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯅꯣꯏ ꯈꯪꯖꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯣꯏ ꯑꯩ ꯀꯌꯥꯇꯃꯕꯨ ꯐꯠꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯐꯅꯕꯅꯤ ꯈꯟꯒꯦꯗꯤ ꯂꯩꯇꯉꯩ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯅ ꯋꯥꯀꯠꯅꯒ ꯇꯧꯔꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯈꯣꯏꯗꯧ ꯂꯪꯒꯠꯄꯅꯦ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯩꯃꯥ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯂꯪꯈ꯭ꯔꯦꯗꯀꯣ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯒꯩ ꯐꯪꯉꯛꯏꯕꯅꯤꯅꯦ ꯑꯃꯨꯛꯇꯪ ꯇꯛꯊꯠꯇꯨꯅ ꯌꯦꯡꯒ ꯂꯩꯕꯥꯛ ꯉꯥꯛꯇ ꯇꯣꯠꯂꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯁꯤꯕꯣ ꯑꯩꯕꯨ ꯎꯒꯨꯝꯗꯤ ꯇꯧꯈ꯭ꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯏꯔꯣ ꯊꯕꯛ 3ꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ 3ꯗꯒꯤ ꯍꯦꯟꯅ ꯊꯧꯗꯥꯕ ꯇꯥꯔꯕꯗꯤ ꯅꯪ ꯃꯊꯪ ꯊꯕꯛ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅꯅꯦ ꯅꯝꯃꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯍꯧꯗꯣꯛꯂꯕꯅꯤꯅ ꯊꯕꯛꯇꯣ ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕꯅೋ ꯍꯥꯏꯕꯗೋ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯀꯔꯤ ꯊꯕꯛ ꯁꯨ ꯍꯥꯏꯕꯅꯣ ꯄ꯭ꯔꯞ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯊꯕꯛꯇꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤꯅꯦ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯪꯅꯅꯦ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇꯪ ꯆꯥꯏꯌꯣ ꯑꯇꯩ ꯊꯕꯛꯇꯤ ꯍꯥꯏꯔꯣꯗꯅ ꯅꯥꯈꯣ ꯑꯇꯩ ꯊꯕꯛꯇꯣ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯊꯕꯛꯇꯣ ꯁꯨꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯒꯤ ꯊꯥꯎꯃꯩ ꯑꯁꯤꯒ ꯆꯪꯂꯔꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤꯅꯦ ꯁꯟꯕꯤ ꯑꯗꯨꯒꯤ ꯁꯟꯊꯤꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯂꯝꯃꯨ ꯑꯗꯨꯒꯅꯦ ꯁꯖꯤꯛꯁꯨ ꯍꯥꯞꯄꯤꯔꯝꯃꯨ ꯑꯗꯨꯒꯅꯦ ꯆꯥ ꯁꯒꯣꯝ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯣꯜꯂꯒ ꯄꯨꯔꯛꯎꯗꯣ ꯉꯁꯤꯒꯤꯗꯤꯅꯦ ꯊꯕꯛ 3ꯗꯒꯤ ꯍꯦꯟꯅ ꯑꯇꯩꯗꯤ ꯍꯥꯏꯔꯣꯏꯗ ꯆꯥꯁꯨ ꯑꯍꯥꯎꯕ ꯂꯣꯜꯂꯒ ꯄꯨꯔꯛꯑꯕꯅꯤꯅ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯁꯦ ꯅꯪꯒꯤ ꯊꯥꯎꯃꯩ ꯑꯁꯤꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯆꯥꯗꯣ ꯊꯛꯈꯤꯒꯦ ꯏꯆꯦꯃꯟ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦꯉꯣ ꯃꯥꯁꯦ ꯔꯨꯝꯗ ꯀꯅꯥꯅꯣꯝꯒ ꯍꯦꯛꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯈꯣꯟ ꯑꯃ ꯇꯧꯏ ꯑꯗꯨꯒꯅꯦ ꯊꯕꯛ ꯏꯪꯈꯥꯡꯁꯨꯅꯦ ꯍꯥꯟꯅꯗꯧꯅ ꯑꯝꯇ ꯁꯨꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯊꯕꯛꯇꯤ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯁꯨꯗꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯀꯔꯤꯅꯣꯃ ꯆꯤꯡꯅꯩꯕꯣ ꯑꯩꯁꯨꯅꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕꯅꯣ ꯏꯃꯥ ꯂꯩꯇꯕ ꯃꯇꯝ ꯑꯃꯗ ꯏꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯒꯅꯤ ꯍꯦꯛꯇ ꯌꯦꯡꯉ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯣ ꯃꯔꯥꯏꯅ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯀꯔꯤ ꯂꯩꯄꯣꯅꯣ ꯑꯗꯨꯕꯨ ꯅꯣꯡꯃꯅꯦ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯍꯥꯏ ꯅꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕꯗꯤ ꯏꯃꯥ ꯅꯨꯡꯁꯥ ꯊꯤꯈꯣ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯣꯏꯗꯕꯨ ꯄꯥꯠꯇꯧꯒꯅꯨ ꯏꯃꯥꯅꯦ ꯁ꯭ꯋꯥꯏꯕꯨꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ
ꯏꯆꯦ ꯃꯇꯥ ꯆꯥꯔꯤꯍꯦ ꯃꯥꯒꯤ ꯔꯨꯝꯗ ꯍꯦꯛꯇ ꯆꯪꯉꯒꯅꯤ ꯌꯦꯡꯉꯨꯔꯁꯤ ꯏꯆꯦ ꯅꯪ ꯁꯣꯝꯗꯒꯤ ꯌꯦꯡꯕ ꯍꯧꯔꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯁꯣꯝꯗꯒꯤ ꯌꯦꯡꯕ ꯍꯧꯔꯒꯦ ꯃꯁꯤꯒ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯌꯥꯎꯕꯗꯤ ꯃꯥꯜꯂꯤ ꯁꯤꯒ ꯂꯩꯔꯦꯗꯅ ꯑꯩꯅ ꯈꯟꯕꯁꯦ ꯏꯃꯥꯅ ꯃꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯦꯔꯥ ꯑꯉꯥꯡꯁꯤꯡꯅ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜꯗ ꯄꯪꯌꯦꯡ ꯌꯦꯡꯕ ꯃꯣꯏꯒꯤ ꯖꯥꯗꯨꯒꯤ ꯂꯦꯝ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯃꯥꯟꯈ꯭ꯔꯦ ꯃꯁꯦ ꯁꯨꯃꯥꯏꯅ ꯇꯛꯑꯒꯅꯤ ꯃꯁꯤꯒꯒꯤ ꯍꯤꯡꯁꯥꯕꯤ ꯚꯨꯠ ꯑꯣꯏ ꯀꯩ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒꯩ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯧꯕꯅꯦꯕ ꯊꯣꯔꯛꯎꯍꯦ ꯀꯔꯤ ꯃꯟꯇ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯕꯨ ꯊꯣꯔꯛꯎꯅꯦ ꯍꯩꯃꯥ ꯊꯣꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯇꯛꯏꯗꯨꯕꯨ ꯊꯨꯟꯒꯁꯦ ꯂꯣꯏꯅ ꯁꯥꯔꯦꯅꯦꯍꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯦ ꯍꯧꯗꯣꯛꯄꯅꯤꯅ ꯀꯔꯤ ꯊꯕꯛꯁꯨ ꯍꯥꯏꯕꯅꯣ ꯊꯕꯛ ꯍꯥꯏꯕ ꯅꯥꯈꯣ ꯊꯕꯛꯇꯤ ꯃꯌꯥꯝ ꯄꯩꯔꯦ ꯀꯩꯅꯣ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯀꯣꯜꯂꯨꯈꯥꯛ ꯐꯦꯡꯕ ꯋꯥꯏꯔꯝ ꯁꯤꯠꯄ ꯐꯤꯔꯣꯜ ꯁꯨꯕ ꯑꯗꯨꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯅꯦ ꯑꯗꯨ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯅꯪ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯨꯁꯨ ꯏꯕꯦꯝꯇꯣꯟ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯍꯌꯦꯡꯒꯩ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕ ꯅꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯨꯗꯨꯅ ꯂꯣꯏꯔꯦ ꯑꯇꯩ ꯊꯕꯛ ꯃꯈꯥꯗꯤ ꯀꯩꯁꯨ ꯍꯥꯏꯕꯅꯣ ꯌꯥꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯍꯥꯠꯀꯅꯤ ꯊꯕꯛꯇꯨꯃ ꯏꯕꯦꯝꯇꯣꯟ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯕꯛꯇꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯂꯣꯏꯅ ꯁꯨꯅ ꯂꯣꯏꯈ꯭ꯔꯦ ꯍꯦꯔꯥ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯄꯨꯔ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯇꯕꯗꯣ ꯃꯥ ꯐꯥꯕꯗ ꯃꯔꯥꯏ ꯃꯄꯨꯝ ꯊꯤꯠꯆꯔꯅꯤ ꯁꯦ ꯉꯥꯁꯤꯒ ꯂꯩꯔꯦ ꯑꯇꯩ ꯊꯕꯛ ꯃꯈꯥꯗꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗꯤ ꯁꯦ ꯊꯕꯛ ꯁꯤꯡꯕ ꯁꯨꯔꯧꯁꯦ ꯑꯗꯨ ꯁꯨꯅ ꯂꯣꯏꯔꯦ ꯑꯗꯨ ꯁꯦꯝꯒ ꯁꯨꯔꯧ ꯑꯗꯨ ꯁꯨꯔꯦ ꯑꯇꯩꯗꯤ ꯍꯣꯏꯃꯥ ꯄꯞ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯞ ꯆꯦꯜꯂꯨ ꯏꯆꯦꯃꯟ ꯕꯦꯝꯇꯣꯟ ꯆꯦꯜꯂꯨꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯇꯨꯝꯍꯧꯗꯣ ꯀꯗꯥꯏ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅꯕꯨ ꯑꯃꯨꯛꯇꯪ ꯀꯜꯂꯣ ꯍꯤꯡꯁꯥꯕꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯊꯕꯛ ꯄꯤꯌꯨ ꯍꯥꯏ ꯅꯥꯈꯣ ꯂꯥꯡꯒꯅꯨ ꯅꯥꯈꯣ ꯍꯤꯡꯁꯥꯕꯤ ꯊꯕꯛ ꯍꯥꯏꯕꯕꯨꯅꯦ ꯅꯪꯒꯤꯅꯦ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯦ ꯃꯗꯨꯝꯇꯪꯅꯦ ꯄ꯭ꯔꯞ ꯅꯪ ꯄꯨꯔꯒ ꯂꯥꯛꯑꯣ ꯈꯨꯗꯣꯞꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯊꯣꯔꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯊꯤꯔꯨꯔꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯐꯪꯗ꯭ꯔꯕ ꯅꯪꯅꯦ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯌꯥꯗꯦ ꯂꯥꯛꯑꯣ ꯁꯦ ꯆꯪꯉꯨꯔꯣ ꯂꯥꯛꯑꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯈꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤꯅꯦ ꯁꯥꯊꯤꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯏꯃꯥꯅꯤ